Matamgi Manipuri Wari channel asibu tabiriba khwai pumnamakbu taramnau jeri ngasi sumahusagom Ojagi Lamhenbi humpu taret suba tangkak amok buduna lakjeri mayam punna taminarasi laijigi wadu tawada punsibado thiktika nokladuna ngasigi jakse nangna singo thongdoira thongdoine punsiba mamit kado khojeladuna ngasidi chakchadana office patari braiba laijidi punsiba na haido gyantadi ipang pangna chak to aina thongdoina haba damcha pung kya tarage pung ni panta horabani laija mamit kado lautholaduna adudi thingi damcha ai chak thonge asida phamna gam da taklo damcha na jat khrade kanana takpi doiba chak do ai thongbirage si nang lai pa jawro wai se hairaga punsibado chakomla changlakli laija so jangsalakanu haibagom makudu ting thorakladuna ai thongge haba damcha sum thongdade ai su ai heroi hoi thongo ai takpirage laija yamandrabaduda punsiba so jarduda phamli asumna punsibana taklaga chakdu thangminari changloyaduna anido harau jaminaraga punsibadi office atkre Nungcthoi punsibado lembeda call tawrakli lembi so tv yang nambani punsibage call lakpaduda sound kitang lei tharanga phone do pai khatli sana kai tawre ima angangdi ka da laik paramgani ne kari haininge pahalo haibra yarida pahala no ima ai mage school sa changore suraj ka wari sanare hayeng ayuk to ngan thin badar firolo shulun haige tawani sana nang tawrise ima di kaya pamde ko ima noina dubaina tawdi angang du yaroi exam de ko shelaktre angang du yum de layer di yaroi da bawi bagini aina boarding de thamsin haise mama sana su yarban noina amuk kai hobirano adu budi oiba pharise noina phani khanbada som tawro nang de kya mali bhala ka dawa imana bagi luhongbam lei khar thinglo to mali adugini aini ma da phone tawre isi hoi yam pangthing ni thinga kanu ko ngana lao hoi ma ado angangi kari awar pa kharang bi ai de nang laroi hoi ni adudi ai thamlagi koima asumna phone thamna kri lembi sa tv do muthalam nanga lai joy ki kana ka khalakli lai jiso lai parang ka leiram lembi sa lai jigi manak da jangsilak laduna bema lai ja mamai do sanon khalak laduna mama kai haige sanana phone do ramine ma khar thingna kani ni haire awima lohongba malai ni hairam ado nang haing ayuk ne ngana boarding de thingari phirolo shilo na haire line to kashum khandana sat khamlakli hai mama lembi so line jana nungai tana yengluduna imhausidi kashum khalunasi tha humari khatani exam do phajana thadoklaga loire hoi mama nang kai laininge imanga leirusi yare da mama kashum leira roi phiro singdo kamaina tawba yara jane yani mama adudi dukana ge chapat khar leyu ki ge ko nang kari chapat janinge ima dairo mama na sum leiro da ado mimi su leiro ko mama lembi nokfai ka tawaduna hoi asi haram na galembi to thokre lembi thoki baga laije do waram balai du phat khamjelaga phamnam badu phok hawale aduga ka du ke koi bado yengladuna mamitagi mapi do tap tarakli namidang do ponsibana halak badu khara thingli jakhum da jangdabi ka da hana jangnakli laije do lai paramdre ponsiba su phamung da haifet ingnaga phirol do hongdokli phirol hongdok balai duna phamung thari badom du da prap janglakli kangkhal do sat haigali laije do sisi na tuknaga lairami ponsiba su nok phitawraga yengladuna phamung na tapna ka khale aduga makhatuna makok tu ngaklaga laije da muning du na ngahaklei ngayak yengna pamatu ponsiba du laije ki mamai nak na changsilaklaga laibak tu da nungsina chupiri aduga masa tum thakri asumna namitu mahawkri ponsiba du ayunga na mitsin phone da pai khalaga ungingli theng hai bagi matango yasumna khangso ka sukjalaga nakana tumle balai jado masa nomna ga hawdok piragli anga uja laije do mitsin lakli mame to irom ponsiba deng lakli ponsiba su laije deng laduna hawgalo pung taruk tari hawgaloge asi hairam na galai jado phak hawgat kre ponsiba su ngahak leiraga hawgali
ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯅꯥꯛꯇꯨꯗ ꯇꯥ ꯆꯪꯁꯤꯜꯂꯛꯂꯒ ꯗꯥꯝꯆꯥ ꯑꯩ ꯀꯩ ꯁꯦꯠꯇꯣꯏꯅꯣ ꯅꯪ ꯅꯍꯥꯟꯈꯩ ꯕꯣꯔꯗꯤꯡ ꯆꯟꯕꯗ ꯀꯔꯤ ꯁꯦꯠꯀꯦ ꯇ꯭ꯔꯦꯛ ꯁꯨꯠ ꯁꯦꯠꯂꯤ ꯑꯗꯨ ꯁꯦꯠꯂꯨ ꯀꯩꯅꯣ ꯂꯥꯏꯖꯗꯨ ꯏꯉꯛ ꯉꯛꯅ ꯏꯃꯥ ꯍꯣꯏꯅ ꯀꯩꯁꯨꯝ ꯍꯥꯏꯔꯣꯏ ꯁꯦꯠꯂꯨꯔ ꯆꯠꯂꯣ ꯊꯦꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯄꯨꯟꯁꯤꯕꯗꯣ ꯕꯥꯠꯔꯨꯝ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯇ꯭ꯔꯦꯛ ꯁꯨꯠꯇꯨ ꯑꯣꯏꯅ ꯁꯦꯠꯂꯒ ꯁ꯭ꯀꯨꯜ ꯕꯦꯒꯇꯨꯒ ꯌꯥꯟꯁꯤꯜꯂꯗꯨꯅ ꯐꯃꯨꯡꯗ ꯃꯈꯣꯡ ꯌꯥꯟꯊꯔꯒ ꯐꯝꯂꯒ ꯄꯨꯟꯁꯤꯕ ꯊꯣꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩ ꯃꯃꯤꯠꯇꯒꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨꯃꯁꯨ ꯄꯨꯟꯁꯤꯕ ꯎꯈꯤꯅꯤ ꯄꯥꯈꯠꯅ ꯈꯨꯠꯅꯝꯗꯨꯅ ꯐꯠ ꯇꯩꯊꯣꯛꯂꯒ ꯃꯆꯤꯟꯅ ꯊꯞꯂꯞ ꯁꯣꯜꯂꯤ ꯗꯥꯝꯆꯥ ꯑꯩ ꯊꯧꯅ ꯐꯥꯕꯤꯌꯣꯏꯒꯦꯀꯣ ꯑꯩꯒꯤ ꯑꯁꯣꯝꯕ ꯃꯩꯊꯣꯡ ꯑꯃꯠꯇ ꯗꯥꯝꯆꯥꯒꯤ ꯃꯥꯡꯗ ꯎꯠꯂꯣꯏꯀꯣ ꯇꯟꯖꯥꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯕꯥꯠꯔꯨꯝꯗꯒꯤ ꯊꯣꯔꯛꯂꯤ ꯄꯨꯟꯁꯤꯕ ꯊꯣꯔꯛꯄꯗꯨꯗ ꯂꯥꯏꯖꯗꯨ ꯐꯝꯂꯝꯕꯗ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯗꯥꯝꯆꯥ ꯑꯩ ꯃꯃꯥ ꯍꯣꯏ ꯈꯨꯔꯨꯝꯃꯨꯈꯤꯒꯦ ꯄꯨꯟꯁꯤꯕꯁꯨ ꯀꯩꯁꯨꯝ ꯈꯟꯗꯅ ꯍꯣꯏ ꯂꯥꯏꯖ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯂꯦꯝꯕꯤꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ ꯇꯥꯅ ꯆꯥꯅꯔꯤꯁꯨ ꯑꯅꯤꯗꯨꯁꯨ ꯆꯥ ꯊꯛꯄꯒꯤ ꯁꯣꯐꯥꯟꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯀꯨ ꯃꯅꯦꯝꯕꯨ ꯈꯨꯔꯨꯝꯂꯤ ꯂꯦꯝꯕꯤꯗ ꯂꯥꯏꯖꯅ ꯈꯨꯔꯨꯝꯂꯛꯄꯗꯨꯗ ꯃꯕꯨꯛꯅꯤꯡꯗꯨ ꯅꯨꯡꯁꯨ ꯅꯨꯡꯁꯤꯔꯤ ꯀꯞꯁꯨ ꯀꯞꯂꯤ ꯑꯁꯣꯝꯅ ꯄꯨꯟꯁꯤꯕꯁꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯑꯅꯤꯗꯨ ꯊꯧꯕꯥꯜꯗ ꯂꯥꯛꯂꯤ ꯒꯥꯔꯤ ꯃꯅꯨꯡꯗꯅꯤ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯗ ꯌꯦꯡꯂꯗꯨꯅ ꯑꯉꯥꯡ ꯂꯝ ꯍꯦꯟꯒꯅꯨꯀꯣ ꯍꯦꯜꯂꯣꯏ ꯂꯩꯔꯛꯀꯅ ꯄꯥꯎꯀꯣ ꯏꯃꯥꯅ ꯀꯔꯤ ꯑꯆꯥꯄꯣꯠ ꯍꯥꯞꯄꯤꯔꯛꯑꯒꯦ ꯃꯌꯥꯝ ꯍꯥꯞꯄꯤ ꯈꯔꯒ ꯂꯩꯈꯤꯁꯤꯔꯣ ꯂꯥꯏꯖꯗꯨ ꯃꯣꯡ ꯍꯥꯗꯅ ꯁꯨꯝ ꯈꯨꯝꯂꯛꯂꯤ ꯌꯥꯔꯅꯤꯗ ꯇꯔꯪꯗ ꯑꯆꯥꯄꯣꯠ ꯌꯥꯝ ꯂꯩꯕꯗꯣ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯌꯥꯗꯦꯕ ꯃꯤꯠꯇ ꯑꯆꯥꯄꯣꯠꯇꯣ ꯁꯨꯝ ꯎꯔꯒ ꯂꯩ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯤꯕ ꯄꯨꯟꯁꯤꯕꯗꯣ ꯈꯪꯅꯣꯡ ꯅꯣꯡꯊꯣꯛꯈꯤ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯅ ꯁ꯭ꯀꯨꯜ ꯌꯧꯔꯦ ꯒꯦꯠ ꯃꯌꯥꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯤ ꯄꯨꯟꯁꯤꯕꯗꯨ ꯒꯥꯔꯤꯗꯒꯤ ꯌꯥꯝ ꯊꯨꯅ ꯀꯨꯝꯊꯩ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯄꯨꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯀꯗꯥꯏ ꯕꯦꯒꯇꯨ ꯑꯩ ꯌꯥꯟꯕꯤꯔꯒꯦ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯕꯦꯒꯇꯨ ꯄꯤꯔꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯗꯒꯤ ꯕꯦꯒꯇꯨ ꯂꯧꯔꯒ ꯂꯦꯡꯕꯥꯅ ꯐꯠ ꯌꯥꯟꯈꯜꯂꯤ ꯂꯥꯏꯖꯗꯣ ꯀꯞꯅꯤꯡꯕꯗꯣ ꯉꯁꯥꯏꯗꯒꯤ ꯈꯪꯆꯤꯟꯕꯅꯤ ꯁ꯭ꯀꯨꯜ ꯌꯧꯔꯛꯄꯗꯨꯗ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈ꯭ꯔ ꯃꯥꯜꯂꯤ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯒ ꯄꯦꯔꯤꯒ ꯇꯧꯔꯛꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯄꯦꯔꯤ ꯇꯧꯔꯛꯄꯗꯨꯗ ꯀꯞꯄ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯐꯠꯀ ꯍꯥꯏꯔꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯆꯦꯅ ꯄꯥꯏꯁꯤꯜꯂꯒ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯅꯛꯅ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡ ꯃꯆꯥ ꯄꯦꯅꯧꯕꯤ ꯄꯤꯔꯛꯀꯅꯨꯀꯣ ꯀꯞꯄ ꯌꯥꯗꯦ ꯂꯥꯏꯖꯁꯨ ꯁꯣꯔ ꯃꯁꯥꯡ ꯍꯣꯜꯂꯗꯨꯅ ꯃꯃꯤꯠꯇꯨ ꯇ꯭ꯔ ꯈꯞꯂꯒ ꯃꯄꯤꯗꯨ ꯇꯥꯔꯛꯇꯅꯕ ꯍꯣꯠꯅꯩ ꯑꯅꯤꯗꯨ ꯁ꯭ꯀꯨꯜ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯍꯣꯜ ꯃꯄꯥꯗꯨ ꯐꯥꯎꯕ ꯑꯅꯤꯗꯨ ꯃꯈꯨꯠ ꯁꯝꯖꯤꯟꯅꯔꯒ ꯆꯪꯃꯤꯟꯅꯔꯛꯂꯤ ꯄꯨꯟꯁꯤꯕꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯊꯥꯗꯣꯔꯛꯂꯤ ꯂꯥꯏꯖꯁꯨ ꯇꯤꯡꯉꯛ ꯄꯨꯟꯁꯤꯕꯗ ꯌꯦꯡꯈꯠꯂꯛꯂꯤ ꯄꯨꯟꯁꯤꯕ ꯀꯩꯁꯨꯝ ꯇꯧꯗꯕ ꯁꯥꯗꯨꯅ ꯁꯤꯗꯩꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯣꯀꯣ ꯑꯩꯁꯨ ꯁꯨꯔꯦꯁꯀ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯆꯠꯂꯒꯦ ꯂꯥꯏꯖꯁꯨ ꯑꯃꯨꯛ ꯍꯥꯏꯕꯒ ꯃꯀꯣꯛꯇꯨ ꯅꯣꯝꯂꯤ ꯑꯗꯨꯒ ꯄꯨꯟꯁꯤꯕꯗꯒꯤ ꯕꯦꯒꯇꯨ ꯂꯧꯔꯒ ꯃꯈꯨꯠꯇꯨꯅ ꯀꯣꯜꯂꯒ ꯆꯞ ꯂꯦꯞꯂꯒ ꯂꯩ ꯄꯨꯟꯁꯤꯕꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯪ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯤ ꯂꯥꯏꯖꯁꯨ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯇꯨꯅ ꯆꯠꯄ ꯍꯧꯔꯤ ꯄꯨꯟꯁꯤꯕꯁꯨ ꯁꯣꯔ ꯃꯁꯥꯡ ꯍꯣꯟꯊꯔꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯏ ꯃꯈꯨꯠ ꯑꯅꯤꯗꯣ ꯄꯣꯀꯦꯠꯇ ꯍꯨꯝꯖꯤꯜꯂꯒ ꯒꯝ ꯆꯠꯄ ꯍꯧꯏ ꯂꯥꯏꯖꯥ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯂꯥꯏꯖꯕꯨ ꯀꯧꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗꯨꯗ ꯄꯨꯟꯁꯤꯕꯁꯨ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯗꯨ ꯆꯦꯞ ꯂꯦꯞꯄꯤ ꯌꯥꯝ ꯊꯨꯅ ꯃꯃꯥꯏꯗꯨ ꯁꯂꯩꯊꯣꯔꯛꯏ ꯅꯣꯛꯃꯤ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟꯈ꯭ꯔꯤꯕ ꯅꯨꯄꯥꯗꯨ ꯎꯕꯗ ꯄꯨꯟꯁꯤꯕꯗꯨ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯈꯪꯁꯨꯛ ꯁꯨꯛꯇꯤꯜꯂꯒ ꯅꯨꯄꯥꯗꯨꯗ ꯃꯃꯤꯠꯇꯨ ꯈꯥꯅ ꯌꯦꯡꯂꯛꯂꯤ ꯂꯝꯖꯤꯡꯕꯗꯨ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯂꯒ ꯅꯣꯛꯃꯤ ꯂꯥꯏꯖꯥ ꯅꯪ ꯅꯥꯔꯕ꯭ꯔꯣ ꯀꯩꯒꯤꯅꯣ ꯁꯨꯇꯤ ꯂꯣꯏꯕꯒ ꯕꯣꯔꯗꯤꯡꯗ ꯆꯪꯂꯛꯇ꯭ꯔꯤꯗꯦ ꯂꯥꯏꯖꯁꯨ ꯃꯁꯥꯗꯨ ꯍꯩꯅꯗꯅ ꯇꯨꯡ ꯈꯤꯇꯪ ꯍꯥꯜꯂꯤ ꯂꯝꯖꯤꯡꯕꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ ꯁꯨꯇꯤ ꯂꯩꯔꯁꯨ ꯌꯨꯝꯗ ꯊꯣꯛꯇꯕ ꯅꯪꯅ ꯍꯟꯗꯛ ꯂꯥꯛꯇꯕꯁꯤꯗ ꯀꯩꯗꯧꯔꯕꯅꯣꯅ ꯈꯜꯂꯨꯔꯦ ꯄꯨꯟꯁꯤꯕꯁꯨ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟꯗꯦ ꯂꯥꯏꯖꯁꯨ ꯏꯆꯝ ꯆꯝꯅ ꯁꯨꯝ ꯈꯨꯝꯂꯛꯂꯤ ꯌꯨꯝꯗ ꯂꯩꯕ ꯅꯨꯡꯉꯥꯏꯃꯟꯗꯅ ꯁ꯭ꯀꯨꯜꯗ ꯂꯥꯛꯅꯤꯡꯗ꯭ꯔꯕ ꯂꯝꯖꯤꯡꯕ ꯑꯩ ꯆꯪꯂꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯨ ꯆꯠꯀꯦ ꯇꯧꯏ ꯂꯝꯖꯤꯡꯕꯁꯨ ꯂꯥꯏꯖꯒꯤ ꯃꯃꯤꯠꯇ ꯃꯄꯤꯔꯥ ꯆꯦꯟꯈꯤꯕꯗꯨ ꯎꯕꯗ ꯌꯥꯝ ꯊꯨꯅ ꯉꯥꯏꯈꯣ ꯂꯥꯏꯖ ꯂꯥꯏꯖꯁꯨ ꯆꯞ ꯂꯦꯞꯄꯤ ꯂꯝꯖꯤꯡꯕꯁꯨ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯂꯒ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯀꯦ ꯇꯧꯔꯤꯗꯦ ꯄꯨꯟꯁꯤꯕꯗꯨ ꯍꯟꯗꯛꯇꯤ ꯌꯦꯡꯕ ꯉꯝꯂꯛꯇ꯭ꯔ ꯃꯥꯜ ꯃꯌꯥꯗꯨ ꯈꯔ ꯆꯤꯛꯂꯗꯨꯅ ꯂꯥꯏꯖꯕꯨ ꯈꯪꯀꯧ ꯀꯧꯔꯛꯏ ꯑꯉꯥꯡ ꯄꯨꯟꯁꯤꯕꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯂꯥꯏꯖꯗꯨ ꯄꯥꯈꯠꯅ ꯃꯃꯥꯏꯗꯨ ꯁꯂꯩꯊꯣꯔꯛꯏ ꯂꯝꯖꯤꯡꯕꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯒꯨꯝ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯤ ꯄꯨꯟꯁꯤꯕꯗꯨ ꯌꯥꯝ ꯁꯥꯎꯅ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨꯗ ꯂꯥꯏꯖ ꯀꯅꯥꯅꯣ ꯁꯤꯕ ꯃꯥꯅ ꯀꯧꯔꯤꯁꯤ ꯅꯪꯉꯣꯟꯗꯔꯣ ꯂꯥꯏꯖꯁꯨ ꯂꯝꯖꯤꯡꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯤ ꯄꯨꯟꯁꯤꯕꯗ ꯇꯤꯡꯉꯛ ꯌꯦꯡꯂꯤ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟꯗꯦ ꯑꯁꯥꯡꯕꯗꯨ ꯐꯥꯊꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯩ
ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯁꯨꯛꯆꯤꯜꯂꯒ ꯂꯝꯖꯤꯡꯕꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ ꯆꯪꯈ꯭ꯔꯥꯏꯕꯒꯨꯝ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯍꯥꯏꯔꯛꯂꯤ꯫ ꯄꯨꯟꯁꯤꯕꯅ ꯃꯀꯣꯛ ꯍꯥꯏꯔꯛꯄꯗꯨꯗ ꯂꯥꯏꯖꯒꯤ ꯋꯥꯈꯜꯗꯗꯤ ꯂꯝꯖꯤꯡꯕꯗ ꯑꯁꯦꯡꯕ ꯍꯥꯏꯒꯅꯨ ꯍꯥꯏꯔꯛꯄꯒꯨꯝ ꯈꯟꯈ꯭ꯔꯦ꯫ ꯂꯝꯖꯤꯡꯕꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯗꯨꯗ ꯈꯤꯇꯪ ꯀꯧꯗꯛ ꯆꯥꯏ꯫ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗꯨꯗ ꯂꯦꯞꯄꯗꯣ ꯈꯤꯇꯪ ꯆꯠꯊꯣꯛꯂꯤ꯫ ꯂꯥꯏꯖꯅ ꯑꯁꯨꯛ ꯀꯨꯏꯕ ꯕꯣꯔꯗꯤꯡꯗ ꯂꯩꯔꯛꯄꯁꯤꯗ ꯄꯨꯟꯁꯤꯕꯗꯤ ꯅꯣꯡꯃꯇ ꯂꯥꯛꯄ ꯎꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯕꯒꯤ ꯃꯤꯠꯌꯦꯡꯁꯤ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ꯫ ꯃꯁꯥꯗ ꯈꯝꯕꯟꯕ ꯁꯥꯎꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯔꯒ ꯌꯦꯡꯂꯛꯄ ꯃꯤꯠꯌꯦꯡꯅꯤ꯫ ꯑꯗꯨꯛ ꯆꯥꯛꯅ ꯌꯦꯡꯂꯛꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯂꯥꯏꯖꯒꯤ ꯀꯅꯥꯅ ꯈꯟꯕꯗ ꯂꯝꯖꯤꯡꯕꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯤ꯫ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜꯗ ꯇꯞꯂꯞ ꯍꯪꯂꯛꯂꯤ꯫ ꯂꯥꯏꯖ, ꯁꯤ ꯅꯨꯄꯥꯁꯤ ꯀꯅꯥꯅꯣ? ꯅꯪ ꯃꯁꯛ ꯈꯪꯅꯕ꯭ꯔꯥ ꯍꯥꯏꯔꯒ ꯈꯨꯝꯗ꯭ꯔꯤꯗꯨꯅ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯑꯉꯥꯡ ꯀꯩꯅ ꯀꯧꯔꯤꯁꯤ ꯅꯪꯉꯣꯟꯗ ꯅꯠꯇ꯭ꯔꯣ? ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯀꯔꯤ ꯈꯪꯂꯛꯀꯅꯤ ꯈꯟꯕꯗ ꯃꯁꯥꯗꯨ ꯂꯥꯡꯇꯛꯅꯅ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯖꯁꯨ ꯄꯨꯟꯁꯤꯕ ꯇꯥꯅꯕ ꯃꯑꯣꯡꯗ ꯈꯣꯟꯖꯦꯜꯗ ꯀꯜꯂꯞ ꯍꯥꯏꯔꯛꯂꯤ꯫ ꯑꯩꯈꯣꯏ ꯗꯥꯝꯆꯥꯅꯤ꯫ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯁꯨꯛꯂꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨ ꯅꯣꯔꯃꯦꯜꯗ ꯂꯩꯈ꯭ꯔꯦ꯫ ꯂꯥꯡꯇꯛꯅꯔꯝꯕ ꯋꯥꯈꯜꯗꯨꯃꯁꯨ ꯈꯤꯇꯪ ꯆꯦꯅꯤꯡ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯂꯥꯏꯖꯒꯤ ꯄꯥꯎꯈꯨꯝꯗꯨ ꯇꯥꯔꯒ ꯂꯝꯖꯤꯡꯕꯗꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯈ꯭ꯔꯦ꯫ ꯃꯁꯥꯗ ꯄꯥꯈꯠꯅ ꯑꯃꯨꯛ ꯍꯪꯂꯛꯂꯤ꯫ ꯗꯥꯝꯆꯥ ꯍꯥꯏꯗꯤ? ꯑꯁꯤꯁꯨ ꯏꯕꯨꯡꯅꯤ, ꯑꯩꯈꯣꯏ ꯕꯥꯆꯧ ꯃꯆꯥ ꯅꯨꯄꯥꯅꯤ꯫ ꯂꯥꯏꯖꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯍꯟꯗꯛꯇꯤ ꯄꯨꯟꯁꯤꯕꯗꯨ ꯃꯀꯣꯛꯇ ꯋꯪ ꯂꯥꯎꯈ꯭ꯔꯦ꯫ ꯅꯣꯔꯃꯦꯜꯗ ꯂꯩꯔꯝꯕ ꯄꯤꯁꯨꯝ ꯑꯅꯤꯗꯨꯃꯁꯨ ꯑꯃꯨꯛ ꯒꯣꯡ ꯊꯤꯡꯒꯥꯏꯅꯤ꯫ ꯃꯈꯨꯠ ꯑꯅꯤꯗꯨ ꯈꯨꯇꯨꯝ ꯇꯥꯁꯤꯜꯂꯒ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯂꯥꯏꯖꯅ ꯃꯕꯨꯡꯅꯤ ꯍꯥꯏꯔꯛꯄꯗꯨꯗ ꯂꯝꯖꯤꯡꯕꯗꯣ ꯋꯥꯈꯜꯗꯨ ꯈꯪꯌꯥꯡ ꯌꯥꯡꯉꯤ꯫ ꯄꯨꯟꯁꯤꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯗꯨꯅ ꯑꯣ, ꯅꯍꯥꯟꯈꯩ ꯂꯥꯛꯄ ꯎꯗꯕꯗꯨꯗ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯒ ꯈꯣꯟꯖꯦꯜꯗ ꯀꯜꯂꯞ ꯍꯥꯏꯔꯛꯂꯤ꯫ ꯅꯪ ꯀꯌꯥꯝ ꯋꯥꯠꯂꯤꯒ ꯆꯪꯒꯗꯕ? ꯂꯥꯏꯖꯁꯨ ꯃꯁꯥꯗꯣ ꯏꯊꯛ ꯊꯛꯀꯠꯅ ꯆꯪꯂꯗꯣꯏꯅꯦ ꯗꯥꯝꯆꯥ꯫ ꯑꯩ ꯁꯥꯎꯂꯛꯀꯅꯨꯀꯣ, ꯌꯥꯝ ꯊꯨꯅ ꯆꯪꯈ꯭ꯔꯣ ꯆꯠꯂꯣ꯫ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯀꯤꯔꯨꯞ ꯌꯦꯡꯂꯗꯨꯅ ꯍꯣꯏ ꯗꯥꯝꯆꯥ꯫ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯖꯗꯣ ꯂꯝꯖꯤꯡꯕꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯗꯨꯅ ꯑꯉꯥꯡ꯫ ꯂꯥꯏꯖꯅ ꯂꯝꯖꯤꯡꯕꯗ ꯋꯥ ꯍꯥꯏꯈꯤꯗꯣꯔꯦ ꯈꯟꯕꯒꯤ ꯄꯨꯟꯁꯤꯕꯗꯣ ꯂꯥꯏꯖꯒꯤ ꯃꯃꯥꯡꯗꯨꯗ ꯆꯞ ꯂꯦꯞꯁꯤꯜꯂꯒ ꯈꯪꯀꯧ ꯀꯧꯔꯛꯄꯅꯤ꯫ ꯂꯥꯏꯖꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯈꯠꯂꯛꯂꯤ꯫ ꯄꯨꯟꯁꯤꯕꯁꯨ ꯈꯣꯟꯖꯦꯜꯗꯨ ꯇꯞꯅ ꯂꯝꯖꯤꯡꯕ ꯇꯥꯗꯅꯕ ꯃꯑꯣꯡꯗ ꯌꯥꯝ ꯆꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯕꯨ ꯍꯥꯏꯈꯤꯒꯦ ꯍꯥꯏꯕꯅꯣ? ꯑꯩꯁꯦ ꯅꯪꯒꯤ ꯅꯕꯨꯡꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯄꯨꯟꯁꯤꯕꯅ ꯋꯥꯔꯧꯕ ꯃꯥꯟꯕ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏꯖꯁꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯗꯨꯅ ꯗꯥꯝꯆꯥꯅ ꯃꯤꯉꯣꯟꯗ ꯍꯥꯏꯗꯣꯛꯀꯅꯨ ꯍꯥꯏꯕꯒꯤ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗꯕꯩ ꯏꯕꯨꯡꯅꯤ ꯍꯥꯏꯅꯤ꯫ ꯂꯝꯖꯤꯡꯕꯗꯣ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯈꯤꯇꯪ ꯆꯠꯊꯣꯛꯂꯒ ꯂꯦꯞꯂꯤ꯫ ꯂꯥꯏꯖꯅ ꯃꯕꯨꯡꯅꯤ ꯍꯥꯏꯔꯛꯈꯤꯕꯗꯨꯗ ꯑꯔꯥꯟꯕ ꯋꯥꯈꯜꯗꯤ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯈꯨꯝꯂꯤꯕ ꯄꯥꯎꯈꯨꯝꯗꯨ ꯑꯔꯥꯟꯕ ꯅꯠꯇꯦ꯫ ꯃꯥꯅ ꯈꯨꯝꯃꯟꯕꯅꯤ ꯈꯜꯂꯒ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯃꯁꯥꯡꯅ ꯍꯣꯟꯊꯔꯛꯂꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯌꯨ꯫ ꯑꯗꯨꯕꯨ ꯑꯉꯥꯡ, ꯃꯇꯝ ꯆꯨꯞꯄꯗ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯗꯤ ꯑꯩꯒꯤ ꯑꯣꯏꯈ꯭ꯔꯕꯅꯤ꯫ ꯅꯪ ꯃꯄꯨ ꯄꯥꯟꯈ꯭ꯔꯕꯅꯤ ꯍꯥꯏꯕꯁꯤꯇꯪ ꯀꯥꯎꯒꯅꯨꯀꯣ꯫ ꯂꯥꯏꯖꯗꯣ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯗꯨꯅ ꯗꯥꯝꯆꯥꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯑꯁꯦꯡꯕꯗꯣ ꯁꯨꯝ ꯍꯥꯏꯒꯦ꯫ ꯄꯨꯟꯁꯤꯕꯗꯨ ꯂꯥꯏꯖꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯑꯉꯥꯎꯕꯤ, ꯑꯃꯨꯛ ꯄꯤꯔꯛꯀꯅꯨꯀꯣ, ꯑꯩ ꯅꯨꯡꯉꯥꯏꯇꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯂꯝꯍꯦꯟꯒꯅꯨ, ꯂꯥꯡꯐꯥꯡ ꯋꯥꯈꯜ ꯈꯟꯕ ꯌꯥꯗꯦ꯫ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯒꯅꯨ꯫ ꯆꯪꯉꯨ, ꯑꯩꯁꯨ ꯆꯠꯂꯒꯦ꯫ ꯆꯪꯂꯒꯦ꯫ ꯗꯥꯝꯆꯥꯁꯨ ꯐꯖꯅ ꯆꯠꯂꯨꯀꯣ꯫ ꯄꯨꯟꯁꯤꯕꯗꯨ ꯍꯟꯗꯛꯇꯤ ꯈꯣꯟꯖꯦꯜꯗꯨ ꯀꯟꯅ ꯍꯣꯏ, ꯅꯪꯁꯨ ꯐꯖꯅ ꯂꯩꯌꯨꯀꯣ꯫ ꯂꯥꯏꯖꯗꯨ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯨ ꯁꯠ ꯇꯩꯊꯣꯛꯂꯗꯨꯅ ꯁꯟꯗꯦ ꯈꯨꯗꯤꯡ ꯑꯩꯕꯨ ꯎꯅꯕ ꯂꯥꯛꯎꯀꯣ ꯗꯥꯝꯆꯥ꯫ ꯑꯅꯤꯗꯨꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯂꯝꯖꯤꯡꯕꯗꯨ ꯋꯥꯈꯜꯗꯨꯗ ꯈꯜꯂꯤ꯫ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯟꯕ ꯃꯕꯨꯡꯁꯤꯒꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯩꯅꯦ ꯂꯥꯏꯖꯁꯦ꯫ ꯑꯃ ꯄꯣꯛꯃꯤꯟꯅꯕꯗꯨ ꯂꯥꯛꯄꯗꯗꯤ ꯐꯖꯅ ꯐꯥꯎꯕ ꯀꯧꯅ ꯉꯥꯡꯅꯕ ꯎꯗꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯝꯖꯤꯡꯕꯗ ꯌꯦꯡꯂꯗꯨꯅ ꯂꯥꯛꯇꯣꯏꯅꯤ, ꯑꯗꯨꯒ ꯃꯔꯝ ꯂꯩꯇꯅ ꯅꯨꯄꯥ ꯅꯍꯥꯡꯒ ꯋꯥꯔꯤ ꯁꯥꯟꯅꯒꯅꯨ꯫ ꯄꯨꯟꯁꯤꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯝꯖꯤꯡꯕꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯂꯥꯏꯖꯁꯨ ꯇꯞꯅ ꯈꯨꯝꯂꯛꯂꯤ꯫ ꯍꯣꯏ ꯗꯥꯝꯆꯥ, ꯑꯩ ꯆꯪꯈ꯭ꯔꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯝꯖꯤꯡꯕꯗ ꯍꯥꯟꯅ ꯌꯦꯡꯂꯝꯗ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯄꯨꯟꯁꯤꯕꯁꯨ ꯂꯥꯏꯖꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯂꯤ꯫ ꯂꯝꯖꯤꯡꯕꯁꯨ ꯂꯥꯏꯖ ꯆꯪꯈꯤꯕꯗꯨꯗ ꯃꯥꯁꯨ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯂꯒ ꯆꯠꯀꯦ ꯇꯧꯏ꯫ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯕ ꯌꯥꯗꯦ ꯃꯇꯥꯒꯨꯝ ꯅꯪ ꯑꯝꯇ ꯉꯥꯏꯈꯣ꯫ ꯂꯝꯖꯤꯡꯕꯁꯨ ꯆꯞ ꯂꯦꯞꯄꯤ꯫ ꯄꯨꯟꯁꯤꯕꯗ ꯀꯤꯔꯨꯞ ꯌꯦꯡꯂꯗꯨꯅ ꯇꯥꯃꯣ, ꯀꯔꯤ ꯍꯥꯏꯒꯗꯕ? ꯅꯪꯁꯨ 12 ꯊꯥꯗꯣꯏꯔꯥ? ꯀꯩ ꯃꯤꯡ ꯀꯧꯏ? ꯊꯥꯗꯣꯏꯅꯦ ꯇꯥꯃꯣ, ꯃꯤꯡꯅ ꯂꯝꯖꯤꯡꯕ ꯀꯧꯏ꯫ ꯄꯨꯟꯁꯤꯕꯗ ꯂꯝꯖꯤꯡꯕꯗ ꯌꯦꯡꯂꯗꯨꯅ ꯂꯝꯖꯤꯡꯕ, ꯑꯣꯀꯦ, ꯀꯩ ꯂꯝꯗꯩꯅꯣ? ꯂꯝꯖꯤꯡꯕꯁꯨ ꯌꯥꯝ ꯀꯤꯅ ꯇꯥꯃꯣ, ꯑꯩ ꯈꯦꯖꯤꯡꯗꯒꯤꯅꯦ꯫ ꯑꯣ, ꯂꯝꯖꯤꯡꯕ, ꯑꯩ ꯂꯥꯏꯖꯒꯤ ꯃꯕꯨꯡꯅꯤ꯫ ꯃꯔꯨꯞ ꯑꯣꯏꯅ ꯇꯤꯟꯅꯕꯗꯤ ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯂꯥꯡꯐꯥꯡ ꯋꯥꯈꯜ ꯈꯟꯕꯗꯤ ꯌꯥꯗꯦꯀꯣ꯫ ꯂꯝꯖꯤꯡꯕꯗꯨ ꯏꯀꯥꯏꯕꯗ ꯃꯃꯥꯏꯗꯨ ꯉꯥꯡꯁꯤꯜꯂꯤ꯫
Khaliba wakhalduga punsibana hairakliduga chanabadudha kibasa phawre khonjalsa kitang taptharduna hoi tamo punsiba Suresh ne kaurakpani punsibado mamaidi leithorai Suresh oirambaduda aishu nang kauthon gi tawramlibani Suresh so lamjingbada yingladuna lamjingba nang kaidawre lamjingbada masado ipapa khana sumlerambani sir Punsiba so lamjingbada munyangnaga wakhalduda shukhali tamo kaina laijagi mabungni haibaduda hekta kaushilaibanine masi wakhalamadi khan mali Suresh so lamjingbada yingladuna mayam breakfast hawrabani chalo cho ohoi sir lamjingbada yam thona chatkre Suresh so punsibada onseladuna tama cha thakisira ai tharege Suresh thingi sidagi yum yoraga office amuk chattoine Punsibadu Gantana, Conjalo W. Hirakli Suresh, ai, Nangonda so, Wari Pazana Sacre. I Galajiga Luhong Labasimatang day, Ganam the Kangan Birakanuko. Karigumba, I couldn't Luhongli Kankiba Makapta, Angangsi, Mamana Bimakaina, Netraga, Ojamakaina, Panang Nabira. Adogidi, Kisham Kanmiganatam, Eganam the Hayukjari. Hoi, Suresh, Nataimasi, Nangona Sinaram listen. Lamhele have a pautarba, Nataimanati. Nangni, ainu put a doribasi. Suresh Nuquita Oduna. Os, Tamose, Yam Tajana, Laja Koragal Batuda, I depungalini. Adogadi, should he talk about the long Nagamu Eram? I saw long in the Honkiban at this rest. Matania Kitabini. Hoida, Lavok the Talomani. Tama, Adu how to put it, scores the later banina, Laja Dunkon. Hayang 12 Lurga, I net up with the lap with the Raja Demaku to receive, and Italida. Punsibado no fit kitawaduna. I think Suresh. Magia wana pa kuding mugdo, Engonda nang hairo. Adu Suresh, Mogi say, Sunday kuningidum, unabalak bayagadra. Tama, I give a calade, exams a good jobanina, Yari Makaidi, the Mogalajuk on Hanindi. Panahebasawayani, Liza say, Hana like the Hawaii Rambaduda, how Jigaka Shumanardo. Angawa Kalwebanina, Tamogasum to an owner Wakaldo, like the Gakitang Netaraga, Tamogi Wakal the Lukida Womal. Punsibado, my tongue no Maxena. Hoi, nang haido sitomi. Mangi study the Gaga of Tabakamta, the Wumsi. Jobsida, Magwang no Hanasi. Pari, I send it to Larigi. Magia Wadapado, nang no phone some hydro. Hoitamo. Adoga Suresh, Wamana, the Pagakam Hangano. Suresh do not put the Waduna. Hoitamo. Hana so kong handa banida. Maruin Haujuki, Lamjingado, meeting name and my jumjumdi. Adogidi came the Kalun Dam, no Pagana Piga Kong Halo. Unto the Jalagi, Matam Sadri. However, Adodisham Horagi. As the hiring a Punsibado, a school legam to Natoragduna, Gari to Tauduna in the Lagli. Tawal Dagi, Tangwaban Pawalak Rivado, Masalo Tarang Amadani. Yum Yoboga, Punsibado, Hatu, office ting Kriaduna, Gada Jangnagli. Nahan makai warabadi laiju do harau mabu kauraga chen thabirkadabani ngaside laiju leidabanina kaadu pumchikchikli punsibado thangna makhung thangdu chableblaga kage koibado mamit ani du na yengnaga mamit do mapi omli adaga wakhalu da shukhalli anga nangli tabaka se pumchikchi nang yaudana tha karase ithanda ka sida leigani khalubada aigi thamoi sida asuki matik awab ohibasina karigino Inagtagi lab kibanaso ay nasendo. Lam na laikraso asuk yam na waba. Nang baso ay nawana pasendo. Ay baso ay nawana pasendo. Angang matap. Nang pajan na layo ko. Nang tamja ka lab na lay na rehay do na. Ay na nang bo lab na tami hay do na. Nang lamhen ka ko. Nang babagi ning matungan pagang baoyo ko. Nang nay panong sibagidamag taw na lay na lanting na ko. Nang namay pagpamikup na bawa, damjana, nang buwa na ngay ko. Wakal sa kana Punsibado, furito lisili. Kundam singdo, pansindabi, pamungda, mukhong yan taraga mukpamli. Pian kok tayaliba, lai juki piro singdo da muging naga, mapido at dat akamay na sintaragli. Tanjado da, domaso proprapchang silagdaga. Sir, kaino, haju pabalo shindiram jisiba, pung tarada dori. Mang nagalay ramo Punsibado, gan kang taday, masadoy tagtaga na. Tatoma, ay luisilagi, gari tawdo mo. Sir, gari di nga sayang tawdog lagalay raman. Makada, medam na chakjana ba na harap pa ni. Punsibado, purit ko damdo sa sapan silaga.
ꯑꯩ ꯆꯥꯛ ꯆꯥꯔꯣꯏ ꯇꯦꯕꯜ ꯃꯊꯛꯇꯒꯤ ꯕꯦꯒꯇꯨ ꯄꯨꯊꯣꯛꯄꯤꯔꯝꯃꯨ ꯑꯩ ꯊꯣꯔꯛꯑꯒꯦ ꯇꯣꯃꯥꯁꯁꯨ ꯕꯦꯒꯇꯨ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯄꯨꯟꯁꯤꯕꯁꯨ ꯌꯥꯝ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯀꯨꯝꯊꯔꯛꯂꯦ ꯂꯦꯝꯕꯤꯗꯨ ꯃꯌꯥꯏ ꯀꯥꯗ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯄꯨꯟꯁꯤꯕꯗꯨ ꯀꯨꯝꯊꯔꯛꯄꯗ ꯎꯕꯗ ꯁꯅꯥ ꯆꯥꯛ ꯊꯤꯔꯝꯂꯕꯅꯤ ꯄꯨꯟꯁꯤꯕꯗꯨ ꯊꯧꯁꯥꯗꯅ ꯈꯨꯝꯂꯛꯂꯦ ꯑꯩ ꯆꯥꯔꯣꯏꯒꯦ ꯏꯃꯥ ꯊꯦꯡꯉꯤ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯄꯨꯟꯁꯤꯕꯗꯨ ꯒꯝ ꯆꯠꯈꯤ ꯂꯦꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯒꯤ ꯃꯇꯨꯡꯗꯨꯗ ꯇꯍꯥ ꯏꯟꯅꯔꯛꯇꯨꯅ ꯉꯔꯥꯡꯁꯨ ꯆꯥꯗꯦ ꯈꯔ ꯆꯥꯔꯒ ꯆꯠꯂꯨꯗꯅ ꯁꯅꯥ ꯄꯨꯟꯁꯤꯕꯗꯨ ꯃꯪꯒꯣꯜ ꯌꯧꯔꯕꯅꯤ ꯆꯠꯄꯁꯨ ꯂꯦꯞꯇꯦ ꯃꯃꯥꯒꯤ ꯄꯥꯎꯈꯨꯝꯁꯨ ꯁꯨꯝ ꯄꯤꯔꯤ ꯑꯩ ꯍꯧꯖꯤꯛ ꯆꯥꯛꯀꯝꯗ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯏꯃꯥ ꯂꯦꯝꯕꯤꯁꯨ ꯋꯥꯔꯧꯅ ꯅꯪꯒꯗꯤ ꯍꯥꯏꯔꯨꯔꯅꯨꯀꯣ ꯑꯩ ꯐꯥꯎꯕ ꯆꯥꯅꯤꯡꯗꯦ ꯅꯄꯥꯁꯨ ꯆꯥꯛ ꯆꯥꯗꯅ ꯆꯠꯈ꯭ꯔꯕꯅꯤ ꯏꯃꯧ ꯂꯩꯇꯕꯁꯦ ꯏꯃꯨꯡꯁꯦ ꯄꯨꯡꯆꯤꯛ ꯆꯤꯛꯏ ꯅꯁꯥꯅ ꯋꯥꯅꯕ ꯁꯤꯟꯖꯕꯅꯤ ꯋꯥꯕ ꯇꯥꯕꯅꯤ ꯅꯪ ꯋꯥꯕꯗ ꯅꯠꯇꯅ ꯑꯩꯈꯣꯏꯁꯨ ꯌꯥꯎꯔꯤꯗꯅ ꯄꯨꯟꯁꯤꯕꯗꯨ ꯒꯥꯔꯤꯗꯨ ꯀꯥꯈꯠꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯄꯨꯟꯁꯤꯕꯒꯤ ꯒꯥꯔꯤ ꯃꯈꯣꯟꯗꯨꯗ ꯆꯦꯟꯁꯤꯜꯂꯛꯂꯒ ꯁꯅꯥ ꯉꯥꯏꯈꯣ ꯏꯃꯧꯗ ꯍꯔꯥꯎ ꯂꯩꯍꯧꯕ꯭ꯔꯥ ꯄꯨꯟꯁꯤꯕꯗꯨ ꯃꯃꯥꯗ ꯌꯦꯡꯂꯗꯨꯅ ꯂꯩꯍꯧꯏ ꯏꯃꯥ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯇꯥꯇꯣꯃꯥꯜ ꯒꯥꯔꯤ ꯊꯧꯕꯤꯔꯣ ꯇꯣꯃꯥꯁꯁꯨ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯂꯦꯝꯕꯤꯁꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯄꯨꯟꯁꯤꯕꯒꯤ ꯒꯥꯔꯤꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯦ ꯅꯨꯡꯊꯤꯜꯗꯣ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗꯣ ꯄꯨꯟꯁꯤꯕ ꯌꯨꯝꯗ ꯆꯪꯗ꯭ꯔꯤ ꯇꯣꯃꯥꯜꯕꯨ ꯃꯌꯨꯝꯗ ꯊꯤꯜꯂꯝꯂꯒ ꯇꯧꯐꯝ ꯈꯪꯗ ꯑꯍꯦꯟꯕ ꯍꯣꯏꯗ ꯂꯥꯛꯂꯤ ꯑꯍꯦꯟꯕꯒ ꯂꯣꯏꯅꯅ ꯑꯃꯨꯛ ꯂꯥꯛꯂꯤꯕ ꯂꯝꯕꯤꯗꯨꯃꯁꯨ ꯀꯗꯥꯏꯗꯅꯣ ꯈꯪꯕ ꯅꯠꯇꯦ ꯄꯨꯟꯁꯤꯕꯅ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯗꯆꯥ ꯀꯩ ꯊꯕꯛꯅꯣ ꯆꯠꯇꯣꯏꯁꯤꯕꯣ ꯄꯨꯟꯁꯤꯕꯗꯨ ꯃꯣꯡ ꯍꯥꯗꯅ ꯊꯕꯛ ꯍꯥꯏꯗꯤ ꯊꯕꯛꯅꯤ ꯍꯣ ꯑꯗꯨ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯨꯝꯗꯒꯤ ꯂꯥꯞꯅ ꯆꯠꯊꯣꯛꯄ ꯌꯥꯗ꯭ꯔꯤ ꯑꯗꯨꯏꯅꯤ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ ꯀꯩꯒꯤꯅꯣ ꯍꯥꯏꯁꯦ ꯍꯣ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯔꯤ ꯕꯥꯆꯧ ꯀꯧꯔꯛꯇꯧꯕ ꯑꯗꯨꯒꯤ ꯌꯨꯝꯗꯒꯤ ꯍꯟꯗꯣꯛꯄ ꯌꯥꯗꯕ ꯃꯇꯥꯡ ꯑꯣꯏꯖꯔꯕꯗꯣ ꯄꯨꯟꯁꯤꯕꯗꯨ ꯅꯣꯛꯐꯤꯠꯀ ꯇꯧꯗꯨꯅ ꯕꯥꯆꯧ ꯀꯧꯗꯧꯔꯕ ꯑꯣꯏꯔꯦ ꯂꯥꯏꯔꯤꯛ ꯍꯩꯕ ꯑꯣꯐꯤꯁꯔ ꯑꯣꯏꯈꯣꯗꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯕꯕꯥ ꯃꯤꯡꯊꯣꯟ ꯐꯪꯕꯗꯣ ꯑꯩꯅ ꯍꯥꯜꯂꯦ ꯄꯨꯟꯁꯤꯕꯗꯨ ꯑꯍꯦꯟꯕꯒꯤ ꯐꯥꯒꯤꯗꯣ ꯃꯀꯣꯛꯇ ꯆꯪꯗꯦ ꯌꯥꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯍꯦꯟꯕ ꯅꯪ ꯀꯔꯟ ꯌꯥꯝ ꯉꯥꯡꯀꯅꯨꯀꯣ ꯑꯩ ꯋꯥꯈꯜꯁꯤ ꯂꯩꯇꯥꯐꯝ ꯈꯪꯗꯕꯒꯤꯅꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯦ ꯑꯍꯦꯟꯕꯗꯨ ꯉꯛꯆꯥꯅꯅ ꯄꯨꯟꯁꯤꯕꯗ ꯌꯦꯡꯂꯗꯨꯅ ꯀꯩꯗꯧꯔꯒꯦ ꯗꯆꯥ ꯄꯨꯟꯁꯤꯕꯗꯨ ꯁꯥꯏꯠ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯗꯨꯅ ꯅꯇꯩꯃꯗꯨ ꯕꯣꯔꯗꯤꯡꯗ ꯊꯤꯜꯂꯨꯔꯦ ꯑꯍꯦꯟꯕꯗ ꯉꯛꯅ ꯃꯃꯤꯠꯇꯨ ꯈꯪꯂꯥꯎ ꯂꯧꯊꯣꯔꯛꯂꯒ ꯑꯗꯨꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ ꯗꯆꯥ ꯀꯔꯤ ꯋꯥꯈꯜꯗꯅꯣ ꯕꯣꯔꯗꯤꯡꯗ ꯑꯃꯨꯛ ꯊꯝꯃꯨꯔꯤꯁꯤꯕꯣ ꯊꯥ ꯐꯥꯎꯕ ꯐꯥꯗ꯭ꯔꯦ ꯄꯨꯟꯁꯤꯕꯗꯨ ꯒꯥꯔꯤꯒꯤ ꯁꯤꯠꯇꯨꯗ ꯃꯀꯣꯛꯇꯨ ꯉꯥꯊꯔꯗꯨꯅ ꯊꯥ ꯐꯥꯗ꯭ꯔꯁꯨ ꯊꯤꯜꯂꯨꯔꯦ ꯍꯦꯟꯕ ꯑꯉꯥꯡꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯈꯟꯕꯒꯤ ꯑꯩꯅ ꯕꯣꯔꯗꯤꯡꯗ ꯑꯣꯏꯅ ꯊꯝꯂꯨꯕꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯒꯤ ꯃꯆꯥꯗꯨ ꯃꯥꯡꯍꯟꯕꯗꯣ ꯑꯩ ꯄꯥꯝꯗꯦ ꯂꯥꯏꯔꯤꯛ ꯈꯔ ꯇꯝꯖꯈꯤꯁꯅꯨ ꯑꯣ ꯇꯝꯍꯜꯂꯨ ꯍꯌꯦꯡ ꯍꯟꯅꯨꯔꯒ ꯅꯁꯨꯕ ꯌꯥꯕ ꯃꯇꯝꯗꯨꯗ ꯀꯣꯛꯇ ꯄꯣꯛ ꯍꯧꯔꯀꯥꯟꯗꯨꯗ ꯄꯄꯥ ꯍꯦꯛ ꯀꯧꯍꯜꯂꯨ ꯄꯨꯟꯁꯤꯕꯗꯣ ꯈꯣꯟꯖꯦꯜꯗꯨ ꯀꯟꯇꯛ ꯑꯗꯨꯒꯤ ꯋꯥꯗꯣ ꯑꯥꯗ ꯂꯥꯞꯅ ꯊꯝꯈ꯭ꯔꯦꯗ ꯍꯦꯟꯕ ꯕꯣꯔꯗꯤꯡꯒꯤ ꯋꯥꯐꯝꯁꯤ ꯃꯥꯅꯗꯤ ꯀꯌꯥ ꯌꯥꯖꯗꯕꯅꯤ ꯑꯩꯅ ꯅꯝꯗꯅ ꯊꯤꯟꯈꯤꯕꯅꯤ ꯃꯥ ꯂꯩꯇ꯭ꯔꯕ ꯌꯨꯝꯗꯨꯗ ꯑꯩ ꯂꯩꯅꯤꯡꯗ꯭ꯔꯦ ꯍꯦꯟꯕ ꯌꯨꯝꯗ ꯆꯪꯂꯝꯗꯕꯤ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯏꯁꯤꯅꯤ ꯑꯣ ꯗꯥꯆꯧꯒꯤ ꯊꯕꯛꯁꯤꯗꯤ ꯁꯈꯤ ꯇꯣꯝꯕꯤꯗꯣ ꯃꯁꯥꯅ ꯌꯥꯗꯅ ꯕꯣꯔꯗꯤꯡꯗ ꯊꯤꯜꯂꯨꯕꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒꯤ ꯊꯕꯛ ꯑꯣꯏꯔꯝꯂꯕꯀꯣ ꯐꯥꯒꯤ ꯅꯠꯇꯦ ꯍꯦꯟꯕ ꯊꯥ ꯈꯔꯁꯤ ꯑꯩ ꯀꯃꯥꯏꯅ ꯃꯇꯝ ꯂꯦꯟꯗꯣꯏꯅꯣ ꯈꯪꯗꯦ ꯑꯩ ꯋꯥꯈꯜꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯍꯦꯟꯕ ꯑꯍꯦꯟꯕꯗꯣ ꯃꯃꯤꯠꯇꯨ ꯐꯩꯅ ꯌꯦꯡꯂꯗꯨꯅ ꯋꯥꯈꯜ ꯄꯣꯊꯥꯅꯤꯡꯕ꯭ꯔꯥ ꯗꯆꯥ ꯄꯨꯟꯁꯤꯕꯁꯨ ꯊꯑꯣꯏꯅ ꯈꯨꯝꯂꯛꯂꯦ ꯄꯣꯊꯥꯅꯤꯡꯉꯤ ꯑꯗꯨꯗꯤ ꯑꯁ꯭ꯋꯥꯏꯐꯥꯎꯗꯪ ꯆꯠꯂꯒ ꯄꯣꯊꯥꯔꯨꯁꯤ ꯑꯗꯨ ꯉꯁꯤ ꯈꯛꯇꯪꯗ ꯄꯣꯊꯥꯒꯗꯕꯅꯤ ꯍꯌꯦꯡꯈꯩ ꯄꯣꯊꯥꯕ ꯂꯥꯛꯄꯗꯤ ꯌꯥꯔꯣꯏ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯅ ꯒ꯭ꯌꯥꯟꯒ ꯃꯝꯃꯤꯍꯦ ꯋꯥꯔꯤꯅꯤ ꯒꯥꯔꯤ ꯊꯧꯔꯣ ꯃꯐꯝꯗꯣ ꯑꯩ ꯇꯥꯛꯑꯒꯦ ꯄꯨꯟꯁꯤꯕꯗꯨ ꯒꯥꯔꯤ ꯊꯧꯕ ꯍꯧꯔꯦ ꯑꯍꯦꯟꯕꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯥꯔꯤꯗꯣ ꯕꯦꯟꯗꯔ ꯑꯃꯒꯤ ꯃꯃꯥꯡꯗꯨꯗ ꯈꯥꯝꯃꯤ ꯑꯍꯦꯟꯕꯗꯨ ꯀꯨꯝꯊꯈ꯭ꯔꯦ ꯄꯨꯟꯁꯤꯕꯗ ꯏꯉꯛ ꯉꯛꯅ ꯑꯍꯦꯟꯕꯗ ꯌꯦꯡꯂꯒ ꯂꯩꯍꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯍꯦꯟꯕꯗꯨ ꯌꯨ ꯕꯣꯇꯜ ꯑꯃ ꯄꯥꯏꯔꯒ ꯍꯥꯊꯨ ꯆꯦꯟꯊꯣꯔꯛꯏ ꯒꯥꯔꯤꯗꯨꯗ ꯁꯠ ꯀꯥꯈꯠꯂꯛꯂꯒ ꯗꯤꯁꯄꯣ ꯒ꯭ꯂꯥꯁꯇꯨꯗ ꯌꯨꯗꯨ ꯍꯩꯔꯒ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯜꯂꯗꯨꯅ ꯁꯦꯗꯥꯆꯧ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯋꯥꯔꯤꯗꯣ ꯑꯁꯤ ꯈꯛ ꯊꯛ ꯍꯥꯟꯅꯁꯨ ꯊꯛꯇꯕꯅꯤꯅ ꯁꯤ ꯈꯛꯇꯅ ꯃꯄꯨꯡ ꯐꯥꯔꯅꯤ ꯌꯥꯔꯦ